आकाशवाणी इम्फाल नयनी देवी ने पाव पाजरी अहानबद मरुओइबा पाव इम्फाल के ख्वाइरंबन कैथेल ngasi mahausagu hangle ngasi gi oina Imphal West amasung Imphal East jilada ayuk pung 5 dagi numidang waram pung 3 phauba curfew komthokli Pradhan Mantri Narendra Modi na sabapati oiduna Mantri Mandal gi mipham ama ngasi numidang waram pangthoklagani amasung sub championship lisingani kulhumdo gi final da Bharat amasung Kuwait hayeng thenglaragani Imphal ge khwaramban kaithel ngasi mahusagum hangle kaithel ase hangbagi matangda joint coordinating committee for peace na haugiba tangja numita Mukhyamantri Nongthombam Birenga kaithel phambi singa wari sanarba matungda Manipur ge apunbagi saktam kaihloi mitop changlakpa thingnaba thabak paikale haibana chingba wapam sing thajaba pirakpadagi sinthalepagi khongjang ase handokibani adubu karigumba thokaning daba thodok sing makhata na thorklabadi kaithen phambi sing tumine yengduna leiroi hainasu committee asina phungdokpa laikhrabani ningsingba yabadi Manipur da hojik leiribai irang ase kendra amasung rajya sarkar na thamoi sengna loisinaba honade hingsa ge thodok sing makhata na tholakpada thingba ngamde haibana chingba wafam singa loina na kaithel phambi singna khwairamban kaithel numit mangangi oina thingkhibani masina maram oiraga khwairamban kaithel ge ima kaithel ahum pauna bazar thangal bazar amasung naga mapal gi mafam singda mamang thagi kunthra dagi dukan amati kaithel sing hangdana lakhibani Imphal West jila gi manung chanba sekmai turel gi wangmada leba chingda masak hangdaba khul ngakliba mioi singa gi marakta khut thongna khre police ki pauna hai thodok adu ngasi nongalamdai pung 3 makhai adu aida thokhibani thodok adu da mi simina amadi asok apan thokpa gi paudi laite Manipur da mafam khara da nomai kapa amadi miyam gi ehojang silakpagi thodok yauna ungkhanaba phibam khara leiri adu moinamak haukiba pung 9 da jila ayambadadi mausagi phibam hanjille haina Raja Police ke control room na ngarang thokpa cherol amana hairi haukiba pung 13 da state police samasung central force na chingama sung tampaki jila singi irang leba mafam singda thiba humbagi thabak japtakhi Bishnupur jila gi khojuman tabida mioi ohum sikhiba mafum aduda su police na thi humbagi thabak jathaki amasung nungmai paiba sakang daba sing adu takthokhi Serol aduna makhata na hai raija asigi ching amasung tampaki tongan bajila singda checkpoint chamatara nipan lom thamki amasung ain kaiba thabak toba mioi chani tara taret phakhi national highway kunthra tareta gari sing asoi angam yaudana chatan bayanaba security convoy thambaga loinana irang thokat mafam khuding makta akan bangak sel thorang lokatli loinana nungmai ohum amasung bom taruk lokatpa ngamki serol aduna tonga thajabidana ba appeal tawbaga loinana raija asida mahausagi tangdu laitaba phibam purakpada miyamna piba yaba tengbang pibinaba su appeal tawri Ngasigi oina Imphal West amasung Imphal East jilada ayuk pung 5 dagi numidang waram pung 3 phauba curfew komthokli Kaching jila gi oina su ayuk pung 5 dagi numidang waram pung 5 phauba curfew komthokli adubu serauda di curfew komthokpa leite Bishnupur jila gi su ayuk pung 5 dagi nungthil pung 5 phauba curfew komthokli Thobal jila gi oina su ayuk pung 5 dagi numidang pung 9 phauba curfew komthokli Uparashtrapati Jagdeep Dhankar hayang Assam da lakadauri Sri Dhankar na Indian Institute of Technology Guwahati gi kunmanga suba convocation da saruk yagani mahangna IIT Guwahati gi mahairoi singa unadona wari sanagani mahaki nongmagi kongjat asida Uparashtrapati na Kamakhya Mandir da chatuna lai khurumgani tabiriba pawasi Akashvani Imphal dagini Pradhan Mantri Narendra Modi na sabapati oiduna Mantri Mandal gi mipham ama ngasi numidang waram pangthoklagani mipham asi New Delhi gi Pragati Maidan da nauna sabha convention center da pangthokani mathang jahi da pangthokadaba lok sabha mikhal ga mari leinana lalong yathokna naba BJP gi makok thongba singna Pradhan Mantri Narendra Modi haukiba yumsaka janumita unakraba matungda Mantri Mandal gi mipham asi pangthokadabani G20 President Shigi Saruk Ama Oina Startup 20 Engagement Group na Sinduna Numin Inigi Oiba Startup 20 Shikhar Summit Ngasidagi Haryana gi Gurugram da Hokre
ꯃꯤꯐꯝ ꯑꯁꯤꯗ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯗꯦꯂꯤꯒꯦꯠꯁꯤꯡꯅ ꯎꯗ꯭ꯌꯣꯒꯀꯤ ꯂꯝꯗ ꯈꯪ ꯍꯩꯔꯕꯁꯤꯡ ꯊꯧꯁꯤꯜ ꯁꯦꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯁ꯭ꯇꯥꯔꯠ ꯑꯞ ꯑꯃꯁꯨꯡ ꯑꯣꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯞꯀꯤ ꯂꯝꯗ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯍꯟꯅꯕꯒꯤ ꯃꯇꯥꯡꯗꯁꯨ ꯃꯤꯐꯝ ꯑꯁꯤꯗ ꯈꯟꯅꯒꯅꯤ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯁꯦꯜ ꯊꯨꯝꯒꯤ ꯂꯝ ꯌꯥꯎꯅ ꯇꯣꯉꯥन ꯇꯣꯉꯥꯟꯕ ꯂꯝ ꯀꯌꯥꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯅꯕꯁꯨ ꯃꯤꯐꯝ ꯑꯁꯤꯗ ꯈꯟꯅꯒꯅꯤ Personal Public Grievances Law and Justice की Parliamentary Standing Committee na ngasi Uniform Civil Code UCC की matangda mifam ama pangthoktuna khanagani BJP की राज्य सभा सदस्य सुशील मोदी na लुचिंगबा committee asina hai panel asina wafam asi matangda mari lainaba punamaki mot logani mahakna hai panel asita rajniti dol punamaki sadasya sing yaubana committee की mifam asi rajniti की oiba mifam oiroi UCC na dharma amadi nupa nupi gi khenaba leihandana mipung khudingmaki oiba personal law sing semnaba amadi chatna hanaba prasthap tawri hojiki oinadi tongan tongan ba kanglup singi personal law sing asi makhoi makhoi gi dharma gi matung inna chatnari राष्ट्रपति द्रौपदी मुर्मू की कर्नाटक तेलंगाना अमदी महाराष्ट्र की नुमित मंगानी की ओइबा खोंगचत ngasiदगी हौरगनी ngasi राष्ट्रपति ना कर्नाटक ता हेक थुंगलबगा श्री सत्य साई यूनिवर्सिटी की अनिसुब कन्वोकेशन दा सरुक यागनी श्रीमती मुर्मू ना hayang Hyderabad ta pangthokba aluri sitarama raju gi chamakun manga subam mapok mon gi loisinbagi thauramda wangangani lagliba yumsaka janumitana Maharashtra da leiba Gondwana University gi tara suba convocation da su Rashtrapati na saruk yagani loinana Nagpur da leiba Bharatiya Vidya Bhavan gi Sanskritik Kendra su sangagani Kendra ki Chemical amasung Fertilizer Mantri Dr. Mansukh Mandaviana hairi English ngani kun manga phawi manungda laibak asida chahi madane no urea bottle koti nifumari puthokna ba pandam thamli Akasbani ga akhanna na unabada mantri na hai pandam asi yobangam na ba laibak asida nino urea plant mapan linkhatlagani nino urea gi kanaba singi matang da palladuna Dr. Mandaviana hai pambi singna nino urea chupsin bagi chang chada marifu oiri aduga hanagi urea da di pambi singna chupsin bagi chang asi chada kuntra oiri mahangna hai nino urea sijna bana lomi sigi chading handan bagaloinana pothok hena puthokba ngamlagani America amadi atai leiba kayana Bharat ta puthokadaba nino urea laining bagi apamba so phongdorakle Mantri na hai nino urea asi marang kaina puthoklaba matamda mapan leibak singda thadokani Sri Mandaviana hai thaurang asina Bharat pu maromdom lepchaba ngamhanbata natana leibak asina urea da mipan tanglamba adu hanthan bangamlagani haukiba chahi mapan asida leibak asida urea puthoknaba plan taruk hanana linkhatkre Sub Championship Lisingani Kulumdogi final da Bharat amasung Kuwait ka hayeng thengnaragani match asi Bangalore gi Sri Kantirabha Stadium da numidang wairam pung 8 makhaida thengnaragani semi final da Lebanon bu Bharat ki team na tribek tam ari ani da maithiba piduna final changlakpani Tokyo Olympic Lisingani kungi silver medalist Mirabai Chanu amasung Commonwealth Games Lisingani kuni thoigi champion Achinta Siulina China gi Hangzhou da chahi haji September kulhumdoi dagi October 9 phawa chathagadaba Asian Games ki mioi marina saba Bharat ki weightlifting team da yaure team asida Manipur gi Nayani Devi su yaure China gi Hangzhou da chahi asigi September kulhumdoi dagi October 9 phawa chathagadabe Asian Games ta nikhatjarin amasung lablina borgoi hena mioi tarahumdoi na saba Bharat ki boxing ki team luchingani Bharat ki boxing team asida nupa boxer 8 amasung nupi boxer 3 yauri aroibada maruoiba pau amo hana Imphal gi khwairamban kaithel ngasi mahusagum hangle ngasigi oine Imphal West amasung Imphal East jilada ayuk pung 5 dagi numidang waram pung 3 phawba karfiu komthokli Pradhan Mantri Narendra Modi na sabapati oiduna Mantri Mandal gi mifam ama ngasi numidang waram pangthoklagani amasung sub championship lisingani kulhumdagi final da Bharat amasung Kuwait heng thengnaragani paulujare